ngasi numidang wairam phongkhiba tongan manipuri sifongsing amasum thokhiba thawdo wathoksingdagi maruibi I pausing miyamda thamjagi ahanbada kangleipakki mairadagi lokhosaraga Dr. Angomsa Bimol Koizam hayeng nomination file tawbaga loidana board khomba hawgadori Taranipan suba Lok Sabha mikhalasi the India Bloc Manipur team gi common candidate oina inner Manipur parliamentary constituency the merep oina songthorakliba Congress ki Dr. Angomsa Bimol Koizam hayeng ayuk pung 12 taba matamda mikhal gi nomination file tawragani haina MPCC gi General Secretary organization gi thawpuriba Amir Hussein tholakpasirol amana hairi Sholasugi matungina hayeng nomination file tawba loiraba matung nungthilpung aniga makhai tabadagi hauna election campaign horagani ahanba maktada moirang na satuna maphamadu da leiriba relief camp da mikhal gi campaign hawdokani masigi matung numidang wairam pung mangaga minute 10 taba matamda minority muslim gi lusingbu singa unaduna kwakta bazar mikhal ga mari leinana interaction program pangthokani loinana iftar gi thoram amasu kwakta bazar pangthokani hari Mathang Mars kunga taruki nungthilpung anitaba matamda kaksing bazar mikhal gamari lainana camera meeting pangtokani mathang da kaksing da leiriba relief camp sing de satuna yengsingani amadi bot khongani makha tarakpu oina haftar gi program amasung hayeng hayel hangun masjid asawbada pangtokani hairi atopa paomana Lok Sabha mikhal da inner gi BJP gi merep oigadaba gi maming atubada lakthoklagani Chief Minister Lakliba Lok Sabha mikhal inner Manipur constituency gi BJP gi merep oigadabagi maming atubu matamda lakthoklagani loinana mikhal asida BJP na sauna mai pakani haina Chief Minister N Berena phongdokre wapam asing asi Chief Minister na moirang na samga sagaliba crop handloom village ki thabak thoram sing yengsinbagi khongsata phongdokhibani yengsin khongsata duda PWD Minister Govidas Konthaujam PISE the Minister L. Susindro, MLA L. Ibomsa amasum MLA Thongam Santi Susaruyaki. Handakta nauna India gi Prime Minister Narendra Modi na visual gi kuthangda Ministry of Textile gi makhar moirang da crop handloom village sangba sagat pa hokibado ngasi yengsingki. Loinana OMBA Nurathel sang lambi gi mapan saba open gym su yengsingki. Se Minister na makhata na hai Manipura hojik thoklibi irang thawdo wa thokasi Munna khangba BJP na Manipur miyam gi ihul khangna kari taurige munna khangma miyoi kya leiri ngahak lenga sita sauningbagi gi miyam gi thamoida nungaitaba phawbani lakliba mikhalasi mauksa gi matawgum natre mirep adu laidik haiba wangang ba haiba khaktana yaroi fazaba waida pangthagadaba Manipur gi miyam natre hainasu CM na phongdokhi atopa paomana lilong nungai degi miyoi ani sakhangdaba singna kidnap tawkhre Thawbal moijingdagi miyoi ama masakhangdaba khulai paibisingna irai numita fakraba matung ngarang thangjanmagi nungthilda Thawbal District Police na rescue tawkhibagi manil koktringai ngarang su lilong nungaidagi miyoi ani masakhangdaba khulai paibisingna namduna nungmai sindolda pharaga pukre hari pausi asina phangwa paugi matung inadi masakhangdaba singna pharaga pukraba miyoi ani edudi MD Faruzuddin Elias Boysa say kungamari apokpa AMD Rahimuddin amasumaki mamanaba AMD Abdul Wari say kuntraga matu apokpa Haji Abdul Wari kawi makhoi animak lilong police station ki manungsan ma lilong nungai dagini masakhangdaba khulai paibe singaduna makhoi ani bungarang thangjanum ki numidang pung 10 minute nifuga mangarom taba matamda makhoi ani na tonglakpa amuba masugi Range Rover gari registration number DL1CR 5105 ka konana lilong nungai da leiba nungai junior high school mapa gi namduna nungmai sindulda phaki bani hairi makhoi ani phaki bagi maram haujimaki oina sapsana khangmangamdri thawdo sugi matangna lilong police na case ma register tawbaga loinana thibuhum bigi thabak sa thaba hokre hainasu pausina makhatari ningsing bayabari thasugi nipanasu sarang patagi hauji Indian Army da sobedar oiba amasu masakhangdaba singna maki thongal dagi namduna phaduna pukraba matung numit adumaktada Thawbal District Police amasung kaksung police ki apunba khutpu amana Waikhong area dagi rescue tawkhibagi thawdok laikhrabani atopa pawmana Maheshwar su RPI da mirep oigani lakthokre Lok Sabha mikhal pangthokadaba numit kunga mangani khakta ngaisilakpaga loinana tungan ba party da mirep oigadaba sing tapna khangnarakle mathang thagi tang 18 na pangthokadoriba inner Manipur parliamentary constituency da Maheshwar Thanaujam RPI da mikhal thengnaragani haina ngasi masagi mimna pangthokpa pawmising unaba amada mak masana lakthokre pawmising da wangang laduna Maheshwar na hakibada haujik lairiba Manipur gi phibam asi development gi nati
lamdam asigi yelhomising hingba natragana sibigi matangni hauziki lairiba phibam asida party gi ideology yengbagi muhutta ima lebakna aikhogi ideology oigadabani tha 13 surakadoraba manipur thokliba kanglup anigi irang asida rolling amasum opposition haiba thidana mahakna leptana laurakli masida party gi mekedi gi athingba amata pirakpa leikti ima lebak manipur gi asumba thabak tawbuda maki party oiriba RPI na mapung phana sogali maduna party esigi mirep oina songthorakpani haiki atopa paomana nongmaina panduna soklaba kuki lalhobani haiba miyoema guwahati gi police na fari mamang sai inglisingani ga kungohumdagi me ahumdagi hona manipura thokliba kanglup anigi lan manungda mitei khulsingda nongmaina kapsinduna landabada saruk yabada nongmaina panduna sokpadagi guwahati da layengduna leiba kuki lalholup amagi miyoema ngarang guwahati police na fari hairi pausina hai pharabu kuki lalhobani hairiba miyoedugi maming Luni sai sai kuntraga manga kawi Chusampur district headquarter dagini miyoesi makhongna nongmaina panduna sokpadagi Guwahati da layengduna leiraba matungda Guwahati city gi Borbari mayada leiba guest house amada leiramani hairi Guwahati police na mafam aduda singningai oiba lalhauba khara leiri haibigi pau phangmadigi thibu humbigi thabak chathabada miyoedu fagat pangkibani miyoedigi oi thangma khongda nongmai maru ama panduna sokpadagi layeng lammi haiba khangmangamki Guwahati police na faraba miyoedu makhatana Guwahati Medical and College ta puduna makhatana hauji layeng sathari haina pausina hairi atopa paumana miyoema kidnap tawraga tamthina phuraga thadorakpagi thawangbu yaningdaba phongdoktuna wakat mifam phamkhre lalambung khoirom laikai digi khoirom sanjoi sei kuntragomda apokpa laikidraba case bobo kawba miyoema khulai paibisingna kidnap tawduna pukhiba miyoema tamthina phusairaba matungna thadorakpagi thawangbu yaningdaba phongdoktuna ngasi lalambung khoirom laikai da apunba naharol gefa thausul kanglup amadi apunba welfare association nupi lupni sinduna wakat mifam chatakre wakat mifam adura saruk yakiba khoiram sanjoi gi masina hakibada laikai adugi khoiram sanjoi singa sei kuntragomda apokpa laikidraba case bobo thasugi taraga mapan ayuk pung tararum tapa matamda masagi gate gi nungoi sinduna phaduna pukhi kari maram gi damak phari bano haibasu phongdoram khidi aduga phaduna pukhiba mi edubu tamthina phu seiraga numit adumakta da hangang awang laikai gi singi mapam amada puraga hondoklamani ma haujik si hospital laikanari sanjoi kini nimak fail oiduna layeng liba misak ngaki amaromdana mau ama thauri yalaga siramne ngase yupung nipon ga minit taraga mangarom taba matamna Senapati district police station ki manung chanba kabung karong da mau ama masagi kar thauri yanduna siramne hairi laikhidrabi mau odugi maming mina budwa setri sei kuntrag ni thui mapureba gaubi buda setri kawi asi baksang police na thaudok thokpham digi lokhalaba matung Jenims ki mokta PM tawnabagi damak thamkhri hairi mak matau kramna siram libano haiba khangmangamdri thaudo aduga mari lainana Senapati district police na case ma register tawkhri hairi atopa pawmana Suganu gi miyam hainingai leitana awaba mayuknari lenga yumthong khudingi oina silgi mateng khara khara dang oiraba su pibiu Manipura thokliba kanglup anigi sathiraba lana sina khwaidagi hena sokalaba mafam ama oiriba Suganu da leiriba khunjasing saningai thaningai leitabi awabana kham thengna mayunare haukiba February taraga mari dagi kunga mathoi fawba kuki militant singna bomb masing khangna kapsilaktuna Suganu pumuta landarakhiba dugi matungdagi amuk ke hena Suganu da leiriba khunjasing awaba mayukna ba haibadu oire maduna Manipur lenga ki maikei digi Suganu da leiriba yumthong kudingda angamba silgi mateng khara khara dang pangbiu haina Suganu miyamna phongdorakli pausi esida Suganu gi miyamna phongdorakpagi matung inadi Suganu da leiriba all age pension hana phanglamba ahal oirabasu pension phangdaba matam kuire koki singna landarakpadagi masagi mayu mai thadopiduna laifam leitaba kaya amasu relief camp na sangjapam lauduna haujik lairi aduga masa masagi mayumda haujik lairiba sisu sufam nompham khangdabadagi chara henba imung phawba yarokle maduna Manipur lenga relief camp na sangjapam lauduna lairiba miwe amamam da lupa lising amamam tangkak ahom thokna mating pikibagum Suganu da leiriba sathiba awaba mayuknaraba yumthong khudingdasu selgi mateng khara khara dang oirabasu pebiyu hairi amarom da haujik Suganu bazar meya da leiriba hospital asisu mapung phaba doctor nurse amadi atai mari lenabi staff sing mapung phana thamduna khunja singna ana lengi khudong saba mapung phana phanganbiu lenga ki maikei digi ahong baseng amadi polamna singba singsu phangana na thabak paikhatpiu madu natrabadi khunja singna hingbad atuki matik ware hairi yamna thajangai oiriba mana awaba nangliba Suganu gi khunjasing amat oina punsinduna Suganu da landarakpa khudingmak mayoknanaba apunba phirep ama lawminakhre masigi damakta
tangkak ahumlak miyam gi oiba mifam pangthokduna warep lawkhre hadi atopa paw amana Pre-Pak ki nifuga mari suba Army Uprising Day ga mari lainana Interim Council gi chairman miyam de proposal pirakli aina thingraba Manipur gi lahulup ama oiriba People's Revolutionary Party of Kanglaipak Pre-Pak ki nifuga mari suba Army Uprising Day ga mari lainana lup asigi Interim Council Red Army gi chairman ahaiba angomsna lebak miyam de proposal pirakli Press tholakpa ye proposal asina hairibadi Kumsi English ngani kunga mari gi Mars kunga teruk leba pokonomit asi People's Revolutionary Party of Kanglaipak Pre-Pak ki khulai paibi gi lanmi sanglup Red Army 44 suwa Red Army Uprising Day thoramni namit asina lakpada loimapu India gi lainga khada loilam saina khangliba iramdam gi iraisa punamakta Interim Council Pre-Pak ki chairman yawol gi ikai khumnabu utsabaga loinana ningtam yawol ihau gi proposal si pizabani hadi ye proposal sina makha taribadi Kanglaipak amadi Wesya lamdamda ningtam yawol tawminari ba wakhalon manaba ningtam yawolup singi lanmi sanglup punamakta su ningtam yawol gi ye proposal pizari asiguma Kanglaipak yawol ihau gi puari da singthani ngai oiraba numit asiga mari lainana lebak miyamna su wafam khara thamlakli ba wafam khara adudi iramdam Kanglaipak na puari hangatna yenglubada lebak ki oiba awaba thawdu ani mayok nakre Empire amadi loilam sandokpa British Empire gi asoba safuda apikpa lebak amana asoba British Indian Empire ga marup oina loina ruraga aroibada asoba marup adugi langda thuduna lebak ki ningtamba mangkiba taraga mapan suba sahisa gi thawdo ama aduga hairiba Empire adu handokhiduna lebak ki ningtamba halaklaba matungda mut silhauriba Indian domination aduna amuhana Kanglaisa singbu mawa laudana Iraisa singbu thawoidana namhaduna anauba India ra tinkhibagi puwari gi thawdo asini Kanglaipak ki di sauraba lebak thiba tak amani ahanba thawdo asina Empire amasum loilam sandokpa thingnaba isagi ningtamba ngaknaba honabada Iraisa singna lanphamna thawai thadokpa amadi lusingba singna thauri kongoi gi sagai kakhibani akonbagi sina namtha ki langda Iraisa singi warep yauhandana isai tungi lebak lefhanabigi khudongchaba pidana democracy bu na thaihanduna Kanglaipak ki miyoi singbu tangjabagi punsi role hantanmani lebak ki asobo democratic election 1948 pu phagi tahankhiba masa mathantana lengak chadraba ningthaubu kihanduna khulai paibisingna sangduna namfuda psychological mental torture piraba matungda merger agreement hariba September 18 Englishing amaga samapan ni fuga mapan gi serula dugi ayaba lokibani madu Indian Independence Act 1947 Manipur Constitution Act 1947 UN Charter amasum customary international law amadi Vietnam Convention on the Law of Treaties 1969 gi satna kanglon sing thugaibani yana sini haribadu miyamna khankiba Manipur Assembly na ayaba pikide amasu tungna pangthokpa miyamgi mifam kayana su yakhidi haidi mathang makasa trak poina to papom Lok Sabha mikhal poidei leimarol apun mamaira paibi Manipur gi unit kungani pana saruk yaroi memsa haujik leibak ki oiriba irang asi tangdu leita dringai pangthokadoriba Lok Sabha mikhal asida poidei leimarol apun mamaira paibi Manipur gi unit kungani pana saruk yaroi haina lok asigi president Soraisa memsa na phongtokre ngasi thangmaiban khuyathongda leiba poirei leimarol apun mamaira paibi Manipur gi office ta pangthokiba paugi mifum amada wapamasi Soraisam memsa na phongtokibani magna makha taraduna hai haukiba kumja English ngani kun gohomdagi me ahumdigi horaga tha tara hena lamdam sida thoklibi irang sina maram oiraga miyoi kya mi simina amadi aso apan yaukiba loinana imung kya mana masage me yumda hanjina relief camp leiringai stera sida mikhal pangthokpa yaninge mikhal pangthokke hairabu sulamdam sida thoklibi irang si hana lusinkho haiki paugi mi pamaduga mari leinana poirei leimarul apun mamaira paibi Manipur gi General Secretary Thongam Ongbi apabi na phongdokhibada haujik lamdam asida thoklibe irang asi center na loina thoganmani sera asida mikhal pangthokna ba khona ba haibisi ahum suba nupi lal gidama baton tawbani asu waringai sera asida mikhal pangthoklabadi poirei leimarul apun ba maira paibi Manipur na saruk yaro heki loisilak poina to pa pawmana lan mayok nazaragi khulai piu haiba khongjang numoina panbadagi soklabo hengba yoingam magi maphamda maipuna mating pangkhre
ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯀꯟꯖꯅꯕꯒꯤꯗꯃꯛ ꯈꯨꯜ ꯉꯥꯛꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯄꯤꯌꯨ ꯊꯋꯥꯏꯗꯒꯤ ꯏꯔꯩꯄꯥꯛꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯈꯨꯜꯂꯥꯎꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯊꯣꯝꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯃꯛꯇꯗ ꯊꯧꯗꯣꯛ ꯑꯃꯗ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤꯕꯗꯒꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯋꯥꯡꯒꯣꯏ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯋꯥꯍꯦꯡꯕꯝ ꯌꯣꯏꯉꯝꯕꯒꯤ ꯏꯃꯨꯡꯅ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯋꯤ ꯁ꯭ꯇꯦꯟ ꯃꯤꯇꯩ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯃꯥꯏꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯇꯦꯡꯕꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯃꯥꯏꯄꯨꯟꯒꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯥꯏꯖꯔ ꯔꯥꯖꯦꯟꯗ꯭ꯔꯣ ꯄꯥꯉꯝꯕꯝ ꯑꯃꯗꯤ ꯀꯦ ꯋꯥꯍꯦꯡꯕꯝ ꯑꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯋꯥꯍꯦꯡꯕꯝ ꯌꯣꯏꯉꯝꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯂꯗꯨꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 4ꯗ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯀꯤꯕ ꯐꯪꯂꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯛꯄ ꯑꯃꯗꯤ ꯂꯥꯟꯖꯦꯟꯅꯔꯕ ꯃꯤꯇꯩ ꯃꯤꯆꯝ ꯀꯌꯥꯕꯨ ꯍꯜꯂꯛꯄ ꯃꯇꯝꯗꯨꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯃꯥꯡꯖꯧꯅꯅ ꯈꯜꯍꯧꯕ ꯑꯃꯠꯇꯁꯨ ꯂꯩꯔꯨꯗꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯖꯗꯕ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨꯗꯤ ꯀꯟꯖꯅꯤꯡꯕ ꯑꯃꯗꯤ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯑꯩꯈꯣꯏ ꯂꯥꯟ ꯊꯦꯡꯅꯖꯒꯦ ꯀꯨꯀꯤ ꯃꯥꯌꯣꯛꯅꯖꯔꯒꯦ ꯈꯨꯠꯂꯥꯏ ꯄꯤꯌꯨ ꯍꯥꯏꯅ ꯊꯣꯝꯖꯤꯟꯅꯈꯤ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯣꯝꯖꯤꯟꯈꯤ ꯀꯥꯗꯣꯝꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩꯅꯣ ꯈꯪꯗꯅ ꯑꯩꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯣꯡꯖꯦꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯈꯤ ꯑꯩꯍꯥꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥ 6 ꯍꯦꯟꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯨꯔꯦ ꯑꯩꯍꯥꯛꯀꯤ ꯈ꯭ꯋꯥꯡ ꯍꯧꯖꯤꯛꯁꯨ ꯑꯅꯣꯞ ꯑꯇꯤꯡ ꯇꯧꯕ ꯌꯥꯗꯅ ꯁꯤꯡꯂꯤꯁꯤꯡ ꯇꯠꯈꯤꯕꯅ ꯁꯔꯖꯔꯤ ꯍꯟꯖꯤꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯍꯥꯛꯀꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯤ ꯌꯣꯏꯉꯝꯕꯒꯤ ꯑꯋꯥꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯋꯤ ꯁ꯭ꯇꯦꯟ ꯃꯤꯇꯩ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯃꯥꯏꯄꯨꯟꯒꯤ ꯇꯤꯝꯅ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯆꯪꯕ ꯃꯄꯥꯔꯤ ꯑꯃꯅꯤ ꯈꯟꯗꯨꯅ ꯂꯦꯡꯌꯥꯟ ꯃꯤꯇꯩꯒꯤ ꯌꯣꯡꯈꯝꯗ ꯁꯥꯕ ꯈꯨꯗꯩꯁꯨ ꯈꯨꯗꯣꯜ ꯇꯝꯈꯤ ꯂꯣꯏꯅꯅ ꯁꯦꯜ ꯑꯃꯗꯤ ꯑꯆꯥ ꯑꯊꯛꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡ ꯆꯠꯊꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯗꯃꯤꯟ ꯕꯣꯕꯣꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ